Meghalaya amadi Nagaland pangthokkadouriba assembly election gi mirep che pisinbagi aroiba numit ngasina oiragani. Mirep singi scrutiny hayang pangthokpaga loinana mirep che lauthokpagi aroiba numitna lakliba tang tarada oigani. Mikhalna lakliba February 19 pangthoklagani. Meghalaya gi oina mikhalasigi damak politics ta hanadagi khongdaraklaba imung manungi miyoi kayana mirep oina mikhal asi thengnagadauri. Sangma lingdo amade khargi imung manungdagi thoklakpa mirep kayana mikhal asida saruk yare. Nakalamaromda Tripura gi oina supang thokkadouriba mikhal asigi damak maming leiraba campaigner kayana vote khombagi thabak chathanare. Masigi manung chana BJP gi maming leiraba amade leibak asigi defense minister oiriba Rajnath Singh su mikhal gi rally anida saruk yaduna wangangadori. Uttar Pradesh के Chief Minister Yogi Adityanath amade Assam के Chief Minister Himanta Biswa Sarma so Tripura की मिखल असिदा BJP की ओइना वोट खोमबदा सरुक यागदरे मसिगी मथक्ता Trinamool Congress की लुचिंगबी ओइरिबे West Bengal के Chief Minister Mamata Banerjee सु अगरतलादा मिखल असिगा मरी लेनेना वोट खोमलगदरे